BJP की मथौदी कांग्रेस ना पाइखलंबा थबक सिंह ममिंग ओनबा अमदी मियामदा फंगहनबा ngamdaba स्कीम सिंह पाइखतपनी हाइना MLA AK मीराबाई ना मराल सिरकली लेंगाकना डिसेबल पर्सन सिंह की ओइबा पॉलिसी अमा सेंबिदुना डिसेबल सिंह ना थेंगनरिबा खुदोंग चादबा सिंह कोखनबिननबा मयांगलंबम सुमतिना गवर्नमेंट की पुकनिंग चिंसिलकली मिनिस्टर MLA सिंह ने एजुकेशन बुखुनाई की ख्वाइदगी मरु ओइबा सरुक अमनी हाइना मीडिया दा लाउबगी महुत्ता थबकता ओइना पांगथोक मिनसी हाइना MLA S सुभाष चंद्रना अपील तौरकली अमसुंगसी खुमल लंपाक सानाखिबा आई लीग की मैच ता मिनर्बा पंजाब FC अमदी नेरोका FC गोल अमता चनबा ngamdana ड्रॉ चटख्रे मयाम खुरमजरी अदम येंगबिरिबसे इम्पैक्ट न्यूज नि आई पिंकी ओक्रमना हौजे पुंजासी फाउबगी मरोइबा पाउसिंग म्यामदा पिजरी BJP की मरुओइबा मथौदी कांग्रेस ना पाइखतलंबा थबक सिंह ममिंग ओनबगा मियामदा मपुंग फाना फंगहनबा ngamdaba स्कीम सिंह मीडिया दा लाउथोकपनी हाइना पाटसोय असेंबली कॉन्स्टिट्युएंसी की MLA AK मीराबाई ना मराल सिरकली वाफम मसिंग असी तेरा सयांग रोड ता लेबा उषा भवन क्लब की वेस्टर्न पार्क अमा संगाबगी थौरमदा MLA ना फोंगदोखिबनी ngasi की थौरम अदुदा MLA मीराबाई ना मखाताना BJP लेंगाकना मियामदा ngamloidaba थबक कया हाइजनबगी महाइना स्टेट मंगा की इलेक्शन दा BJP माइथीबा नंगबनी हंदक की लाकदौरिबा लोकसभा इलेक्शन असिदा इंडिया दगी BJP के लेंगाक सोइदना तुखरगनी मसी पुमनमक मखोइना इलेक्शन ममांगदा हाइखिबा वाफम सिंह थबकता ओंथोकपा ngamdaba अमदी मखोइना तौरकपा थबकना मियामदा का हेन्ना वाहनखिबा असिननी हाइखि लोइनना पाटसोय SC की मनुंगदा लैरिबा लंबी थोंग अमदी थकननबा इसिंग की अवाबा सिंह अथुबा मतमदा कोखलगनी हाइखि इंडिया पुंबदा लौमी सिंगी नुमित किसान दिवस पांगथोकनबगुम थौबालदसु नुमित असि पांगथोखरे इंडिया की प्राइम मिनिस्टर ओरंबा चौधरी चरण सिंह की मपोक नुमित निंगसिंगदुना थौरम अदु KVK थौबाल अमसुंग एग्रीकल्चर डिपार्टमेंट सिंदुना ngasi KVK थौबाल की कॉम्प्लेक्स ता पांगथोखिबनी दिवस अदु की मनुंग चन्ना थौबाल डिस्ट्रिक्ट की ओइनसु रवि कैंपेन सु हौदोखी थौरम अदुगा मरी लेनना किसान मेला अमसु पांगथोखी लोइनना लौमी सिंगदा थाननबा मरु मरांगसु येंथोखी Kabui Karyo Mai Form KKP na Sinduna to protect, preserve and promote Kabui identity haiba theme da Kabui People's Convention Ifalgi Gandhi Memorial Hall da pangthokre. Convention aduga mari lenana Kabui Karyo Mai Form gi President Dr. Hira Malangmai Kabui na hai state asida ngasi Kabui community gi masing asi nongma nongmagi hantarakpagi maong ubada nungnangba fongdoki Kabui singi identity protect tauba amadi preserve tausi haiduna promote tausi haiba wakhalonda convention asi pangthokpani haiki Aigi identity di ihak poksa bada aigi yauzaraba pot ni Migi matau tamlasu aidi ai oina Kabui oina lai jagadabani haina identity si aruba machangama oi 1950 dagi Indian Constitution dagi Kabui haina scheduled tribe kida lai jabani 2012 ta lakpada Kabui phulup dagi rongmai haina ama thokre puimai haina thokre maduna hana census ki matungina akhoi ai lak kum leirambani Kabui ngak ta yenglaka kanadi 2 lakh kum yogadra nungnang ba mayam leire Kabui ojer so atop jat ama okhigada haibgi masi Kabui se khoi kanchi haina khoi ethnic kanche mayam se khangmin na ba mathau tai haina si khoi masi convention se langthok jabani
Center of Medical and Representatives Union CRU Imphal Medical Representatives Singi Oiba Ani Suba Convention Mangasi Lamphil Pata Laiba Indian Medical Association Manipur State Unit ki holda pangthokre. Tharomasida Manipur Legislative Assembly ki Speaker Yumnam Khemchan, RIMS Hospital ki Medical Superintendent Dr. C.S. Arun Kumar, Jennings Hospital ki Medical Superintendent Dr. L. Ranveer Nachingba Masak Naiba Miyoi Kayana Saruk Yaki. Postal Department Manipur Division ki makhada laiba Gramin Dak Sevak Singna tha asigi hokiba tarani pandagi matam kaktana thabak lepagi khongjang chatharikhiba du lenga kayana bama purakpadagi handokle hairi. Nipan Suba Oina Pradhan Mantri Ujwala Yojana Program ki makhada Khundrakpam Assembly Constituency ki beneficiary chanida lemna gas connection pikre. Ngasi ki thoramasi tharaga ACSC ki punna beneficiary lising amaga chani yankhaida lemna gas connection ki khudong chaba pibata natana Fisabi Chamri da Weaver card fanganba ngamle haina BJP Manipur Pradesh Kishan Morcha ki Vice President Dr. K.S. Ais Kalana Fongdokre. Pangai Delaiba Dr. Kalagi Yum the Pangtoki Bathoramatuda Mahakna, English Singaniga Supna Taramathuida Lebak Asigi Oina, Chatakiba, Economic Census Kimatung Enas Kimasiki Makada, Kudong Chaba Piram Labasu, Hena Paktok Chauturok Padagi, AAY gi card Paiba Imung Singdangasi gas connection Kudong Chaba Pibani Hairi. Saigi 2011 census ta yaw myoising amadi hana bipel card pai myoising piramadi hujik toriba ngasi enjerisna akoi AY pai card ta pai ba adu masai census ta yaw adu myoising tungdadi amuk government kari hari haiba hujiki OBC certificate pai ba aduga priority card saigi blue card to pai gadi gas pini hari adu tungdachu aine hena mayamgi khunrapong kendra leba beneficiary mayam hingi piwa ngamna ba aina honajage haina khanjari anu ngasi baudi enthok chaisna lising ngasi enthoi bi chani ni hana lising ma chani yankhai yengre aduna charona lising ma ga chamni yankhai je akhoi khunrapong kendra gi ta leba beneficiary no khone pijabani. All Manipur Working Journalists Union Amzugi Luchingba Amana Indian Journalists Union IJU the Thaba Cherol Amada Manipur ki Paumi Amabu Manipur Lengak na Ngammi Haibaki Matagum National Security Act NSA ki Makhada Fazinduna Thamkibaki Mayokta Changsiliba Miyam ki Ihoda Manipur ki Yao Lalhulukna Sagatli Amadi Sagate Haina Palambasi Aranba Thongni Haina Maoist Communist Party Manipur Standing Committee ki Coordinator Konghan Mangangna Khudyek Piduna Thadorokpa Cherol Amada Hairi Cherol Aduna Makhatana Hai Fazadaba Wahai Ngangbagi NSA Panduna Phaba Haibasi Chumnagi Lengaki Machum Chaba Miyoi Khujo Kharana Yaningi Haibanatana Leibak Macha Taba Wakhalok Sing Leiba Miyoi Amatana Thong Adu Achumbani Hairoi Ngasigi Tangkak Asida Lengaki Ka Henba Thong Asigi Mayokta Amata Oina Lepminasi Amzugi Luchingba Amana Sandokliba Aranba Wafam Asida Manipurgi Yahul Lalahulup Singbu Miyamna Lana Khanbiganu Haina Cherol Asina Makhatarakli English Singaniga Supna Tarani Toy the Tokiba, Miyamgi Iho Amada, Paumi Ama Oina Masagi Todang Loringaida, Puliski Nongmay Maruna Pan Badagi Tawaina Ponta Pikraba journalist, Tangzam Duzamani, alias Nanauna Lake Dabachahi Kumja, Taruk Surakbaga Mari Lenana, Paumi Singi Kubamda, Miyamna Haika Lekatam Cray. Panbe ai chahi adugi ngasi numit December ki tang kulhum doida masagi pokna famlamdam thangmaiban sinam lekai de leiba chairau ching dairy farm manakta thodok adu thoki bani ihau aduga mari leinana yamlaba miyamna truck ama mai thaba haurakpada police na irang laksinanaba nongmai kapada nanaugi yet thangba thabakta nongmai maru panduna RIMS hospital da pukhalaba matungda laikidabani laikidaba numit asina lakpada masagi mathauda thawai ka thokraba Prime News Channel ki correspondent oibata natana DTK gi news stringer oiramba nanaugi chairau chingda leiba khubamda miyamna haikatlekatamki numidangi matamdasu All Manipur Working Journalists Union Amzugi General Secretary na luchingba union gi members singna laikhidabaki mafamda mairakatuna ikai khumnabu utki mairakatpagi thoromaduda imung manung amadi leikai gi miyoi singna sarukyaki
पांडम पाउचे की डेस्क एडिटर ओइना लेरंबा येंद्रेम बम मंगी निंगथौजाना लेखिदबदा चीफ मिनिस्टर नोंथोंबम बिरेना अवाबा फोंदोरकली महाकना लेखिदबदा स्टेट अमदी मीडिया की मरक्ता मांगसबा अमनी लेखिदबगी इमुंगना ताहौरिबा अवाबदा सरुक यारी हाइना फोंदोरकली National Award for the Empowerment of Persons with Disabilities 2018 gi mana fanglakhraba haubam marak kaisam laikai mayang lambam Sumati Devi da ngasi social activist S Manauto na sel gi mateng piduna pukning thagatkhre mayang lambam Sumati na paumi sing da phongdorakpada disabled persons sing gi oiba policy ama Manipur government na sembirabadi disabled sing na thengnariba ana laeng Transportation na chingba khudong chadaba kayagi matangda laingakna mityeng changhaningbagi apamba phongdokhi masagi chahi yangkhaini pan suraba mayang lambam Sumati embroidery tauba laidhi amasung laina chingba sabana mahaki sinfam oiri mahaki khutsa haiba asi sakhang bibo oina haukhiba December ki tang ahumda India gi Vice President Venkaiah Naidu na New Delhi da National Award asi khusina rakhibani loinana mahak na ngasi faubada saireng wareng lairik kaya amasu ikre mahak na ikhiba lairik singi manungda yening thagi yening amasung olang thagi leipak lei panbayai aina tawjariba thabak thoramsingda khitang government na khangbiba aduga punung thogatbiba haibase ai som pamjei tasengna harabata disable ama oina hingba haibase yam nowai aina khosa heraga su aina thabak khara tawraga su ahya isai romtong tawjaba ngamjati maram aduna mi kya gi mateng changi mi kya gi mateng changba maram aduna ai thabak se tawbada yang wai sen yamna changi ai gi si tobi habi mata disable oiriba mayam sina tawjariba thabak thoramsing asida khangbiba amasung makhoi da khudong chane mingta makhoi gi disable singi oiba policy ama sum sembiba pamjei sigumba makhangi masada talent yamna leiba mioi aduga makhangi khutsa gi ba heisingba kya yauraba sigumba quality myam chelba mioi kya national level de kai khumnaba ulakpasi Manipur government na su masigumba si recognition tawbidana yokhat piyu nam soibagi nungai tabagi mathakta tongan ba haksel gi oiba nai haibadi natabada thamoi gi oina amadi wakhal gi oina nungai to myam ma leibasina maram moidana khudong cha do myam thengnei aduna Manipur government na honorable chief minister gi miyam khada kari tawba yabagi habagi pukning su chingchan binaba bil tawjari Nupilal Memorial Association Kadompokpi branch na sinduna humbudra mapan suba Nupilal celebration ngasi Kadompokpi mamang lekai lampak ta pangthokre hairiba thoram asi Nupilal Memorial Association na December amadagi chatharakiba Nupilal ningsing thoramgi Thabum ama chupna chathagadaba thoramgi saruk ama oina pangthokibani thoram aduga mari lenana association asigi Kadompokpi branch ke vice president ke Shyamala na phongdorakpada haukiba English amaga chamapan kunthra mapan nifu mathoida thabum tara mari chupna matam adugi ima singna British ki mayokta khulai yaudana lantheng nakhiba adu na hauna na ningsingbo oina thoram asi pangthokpani haiki Nupilanda thona phakhibi imasing adugi pension ado karigidamakta kaklibano kari karamba mongda tawkhibano haiba adugidamakta aikoina ngasi imasing adugi support ta lejadana imasing adugi phangpham thokpa right makhoigi pension matik magul leramba imasing adugi tawpham thokpa saru ado tawhanbiu aduga lepak praja miyamna su hairiba akoina chathajariba step asida saru yabiu haidana akoi nupi moina ngasigi nupilan function ase pangthokjabani Sahitya Academy amasung Manipuri Sahitya Parisat Imphal na sinduna saknairaba aiba S Bhanumati Devi ki punsi amasung mahakna pangthok lamba thabaki maramda symposium ama ngasi pangthokre symposium adu Manipur Hindi Parisat ki hall da pangthokhi thoram adu da research scholar kayana paper kaya su pathokhi Madang swai se break amalawsage break ki matungda how to deal with stress and anxiety before main examination haiba topic ta nongmagi oiba awareness program ama pangthokibagi pau amadi Manipur amasung malim gi tongan bei pau sing puduna lakjage impact news pu mi engta duna lebiu mayam bamukana taram nok chari bulletin asiki makhata ba pau miyam de bizari main exam amangda mahairoi singda leiba stress amasung anxiety dagi koknana ba
Pandamda How to Deal with Stress and Anxiety Before Main Examination haiba topic ta nomagi oiba awareness program ama pangthokre. Imphal East District ki Wangkai Ningthem Pukri Mapal da laiba Institute for Educational Promotion INSEP School da pangthokiba thoram aduda school atugi mahiroi amasung mahiroi singi mama mapa ahal laman singna saruk yaki. INSEP की President Advocate K. Joy Chandrana President oina saruk yakiba thoram aduda Social Scientist Dr. Dhanavir Laishram amasung RIMS की Psychiatry की Head of Department Professor R.K. Lenina How to Deal with Stress and Anxiety Before Main Examination haiba topic da resource person oina wangang ki. Minister MLA Singna Education asi khunai amagi khwaidagi maru oiba saruk amani haina media da laubagi mahutta thabak oina utmin asi haina Nauria Pakhang Lakpa Assembly Constituency ki MLA S Subhash Chandrana appeal tawrakli. Wafam asing asi Ningombam Educational Development Cooperative Society Limited na sinduna Ningombam Community Hall da pangthokiba Quality Education Meeting haiba mifam da saruk yaraduna phongthokibani. Loinana Nauria Pakhang Lakpa Kendra sigi manungda leiriba lenga ki school singda akanba mityeng mahakna changlagani haiki. Rajniti tauriba akhang na hai punamak sinda di adum haiba thabak oina utpa madi drakar oi rajniti taubo oiro pradhan oiro member oiro jila parishad oiro MA oiro MLA oiro minister oiro chief minister oiro kari sangi thabak oi person ngasigi kui khunai sida mangtharaiba soktharaiba si semet londa punamak ekoi hojik leiriba Manipur ki education system se mari pura soire. State asigi tungi yumbi oigadoriba mahiroi singda creativity, innovation amadi cooperative spirit lehanba makhalgi education piba matam oire haina UNACO school gi chairman L Irabantana phongdokre. UNACO school maitram da pangthokiba school asigi website launch tawbagi thoram da phongdokibani. N Irabantana haikibada education asi human resource develop tawbagi yamna maru oiba foundation ama oiri. Website www.unacoschool.in asina maitram da hangdokiba UNACO school gi matangda guardian singna khangba ngamlagani haiki. Thoramatuda Impact TV ki Editor-in-Chief Yumnam Rupachandra, UNACO School ki Director Alok Mohanty yauna miyoi kayana sarukya ki loinana hauzik maitramda UNACO School ki anauba building ama semgat sagatpa ki thabak chathariba school asida laigadoriba infrastructure sing paumi sing da yenghanki. Panba yaba amana NCERT curriculum chatnagadoriba UNACO School maitram asi mathang chahi ki February thada sangagani loinana August thada gi pre-nursery dagina class 7 fauba ahanba oina class haunana ba pandam thamli. Akoina develop tawgadabasi not only memory ningchangba IQ ozana takpa chimpa puri iba sigata natabada creativity innovation miga lonaba teamwork cooperation sigumba resourcing sigi mayam ji tambidragadi akoi chatra sing tungda akoi ayamba like tawno ganda thabak phang the problem jam leigane aduna ngasi akoina pigadaba future oriented oba education ne akoina ngasi UNACO school da kon piba pam tungi ngasi akoina tambigiba angang sina ngasi dei class 5 ka ba 1 ka sina chai 10 gi 30 gi class chai kun gi matungda lakadaba environment sida makoi bu thabak phangnaba samaj da relevant oina makoi skill se ngasi degi sengiba future oriented oiba aduguba education system jini che ko UNACO school na pamjariba education systems Miyamna Manipur gi apunbagi saktam ka khigadra haina mi painari basigi amata ngairaba lambidi haugalakliba mahiroi singi wakhalonda mareba nungsibagi wakhalon piba ngamba syllabus ama SCERT Bosem Kosem MU amasung Manipur gi Education Department na asanba mityeng thamanningi haina Manipur People's Party MPP na thadorakpa cherol amana hairi. Thoubal District Headquarter gi Mayang Imphal Faugadaba Fibam Soklaba Inter-Village Road Sembidabagi Mayokta Wakat Mifam Chathakre. Wakat Mifam adu Ningombam Ideal School Club na sinduna Thoubal Nongkhangkhong Primary School da Chathakibani. Chahi ani ohumdagi sembidabadagi Fibam Soklaba lambi adu athuba matamda lengak na sembidrabadi makhal makha kayagi khongjang changsilagani hairi.
BSF की सिविक एक्शन प्रोग्राम की मनुंग चेन्ना सेक्टर हेडक्वार्टर CI ऑपरेशन मणिपुर की मखादा यांखैमरी सुबा BSF बटालियन ना चिंगदोंगपोक हाई स्कूल द साबा टॉयलेट ब्लॉक अमदी हैरोक पार्ट 2 की चिंगदोंगपोक आइडियल टॉप क्लब की फेंसिंग खाबा लोइसिंदुना मियाम द सिनक्रे आइडियल टॉप क्लब की पांगथोकपा थौरमदुदा यांखैमरी सुबा बटालियन BSF की सेकंड इन कमांड SIs के होमेश्वर सिंह अमदी कंपनी कमांडर SIs भारत पालना मियाम दा खुसिनखिबनी थांगमैबन केंद्र डेवलपमेंट ऑर्गेनाइजेशन तकदोगी ट्राइबल फोरम न सिंधुना ngasi क्रिसमस कुमाइगा मरी लेनना थांगमैबन केंद्र की मनुंगदा लेबा क्रिश्चियन लाइनिंग चटपा अहन सिंगी युमयुमदा चतुना कंबल येंथोकपगा लोइनना याइफा पाउजेल पीख्रे खोंगचत अदुदा सरुक याखिबा थांगमैबन केंद्र की MLA जोय किशनना क्रिसमस कुमहाइना लमदम असिदा लेमिनरिबा तोंगान तोंगानबा फुरुपसिंगी मरकता अमत्ता ओइना नुंगसी चानना लेमिनबा ओइरसी हाइना मियामदा पाउजेल सुपीखी मणिपुर लेबा किसान लाइनिंग चटपा पुनमकपु लोइलेनना मणिपुर प्रजा पुनमकपु अफम नुंगाइबा चौखटपा शांति लेबा लमदम ओइरसनु हाइदुना आइना ngasi क्रिसमस का मरी लेनना आइना मियाम पुनोक्ता पाउजेल पिजरी ngasi aikoi MLA लाक्तुना अहनसिंगदा करिगुम्बा होलोल अममम पिबा अखोइदा पिरि बिसे यामना हरावे अदुगा मागे लागदबा तुंगी पुंसीदा तुंगी थबकता माइ पाकपा ओइसनु हाइबसे अखोइगी थमय लाई खुरुमना कम लेजबा ताबने हौजिक सानबगी पाव ममांग चेही के आई लीग चैंपियन मिनर्वा पंजाब FC अमदी रनर्स अफ नेरोका FC ngasi सानखिबा आई लीग 2018-19 की मैच अमदा गोल अमता चनबा ngamkhidre नेरोका FC ना पेनाल्टी किक अमा यावना गोल चनबा याबा तंजा कया फंगलबसु गोल ओंथोकपा ngamdabadagi मिनर्वा पंजाब FC गा पॉइंट अममम येनखिबनी ngasi सानखिबा मैच अदु नेरोका FC ना बॉल हेना पाइदुना सानबका लोइनना अयाम्बा मतमदा येत थंगबा अमदी ओइ थंगबा कॉर्नर दगी नेरोका FC की सानरोय सुभाष अमदी मयंग मालेम गानबना बॉल पिरक्तुना गोल चनबा याबा तंजा फंखी अदुबु गोल ओंथोकपा ngamkhide नाकल अमरोमदा मिनर्वा पंजाब FC की अयाम्बा मतमदा डिफेंस सानखिबगा लोइनना गोल चनबा याबा तंजा यामना फंखिदे मैच अदुगी मिनिट 9 तरे चटपा मतमदा नेरोका FC की मालेम गानबना फंगबा बॉल अमा वॉलीदा मिनर्वा पंजाब FC की गोल पोस्ट तमना काउसेलकपा बॉल अमा ngakthoknana बहोनबदा मिनर्वा पंजाब FC की डिफेंडर ना खुद सिजुनरुबगिदमक्ता रेफरी ना नेरोका FC की दमक्ता पेनाल्टी किक अमा पीखी अदुबु पेनाल्टी किक अदु नेरोका FC की नाइजेरियन स्ट्राइकर फेलिक्स ओडिली चिडीना वांगना काखतखिदुना नेरोका FC की माई पाकपा याबगी फजबा तंजा अदु नानथोखनखी नेरोका FC की मथंगी मैच लाकलिबा डिसेंबर की तांग 19 दा खुमल लंपाक मेन स्टेडियम दा बेंगोल की ममिंग लेरबा टीम अमा ओइरिबा मोहन बगन गा लंबा तौनरगनी लाकलिबा कुमजा लिसिंगनी के सुपना तरामापन की जनवरी की कुनगनी थोइदगी कुनगा तरेट फाउबा पंजाब की जलंधर दा पांगथोकदौरिबा 39 सुबा सब जूनियर नेशनल वुशु चैंपियनशिप ता मणिपुर स्टेट टीम्स सेमनबगिदमक्ता बिष्णुपुर डिस्ट्रिक्ट की ओइबा ट्रायल सिलेक्शन पांगथोखरे बिष्णुपुर डिस्ट्रिक्ट वुशु एसोसिएशन सिंधुना डिस्ट्रिक्ट असिगी मनुंग चन्ना निंगथौखोंगदा लेबा मांगोल गांबी कॉलेज दा पांगथोकिबा ट्रायल सिलेक्शन अदुदा नुपी मचा तरेट अमदी नुपा मचा निपान खनगतखी अपुनबा फिटनेस सेंटर AFC की निपान सुबा स्टेट लेवल ट्रांसफॉर्मेशन चैलेंज 2018 ngasi पैलेस कंपाउंड लेबा मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS की ऑडिटोरियम दा पांगथोखरे चई असि की ओइना नुपा की कैटेगरी दा कॉन्टेस्टेंट कुनगनी थोय अदुगा नुपी की कैटेगरी दा कॉन्टेस्टेंट निपान सरुक याखी ट्राउ FC मथंग चही इंग्लिशिंग अनिगा सुपना तरामापन की जनवरी 12 हौदुना पांगथोकदौरिबा हीरो सेकंड डिवीजन लीग 2018-19 दा सरुक यारगनी हाइना ट्राउ FC की सेक्रेटरी
T Fulen Maitena Fongdorakli. Ngasi Patsoi de Leiba HVS Construction Private Limited ki campus da pangthoki ba paugi mifam amada Fulen na makhata na hai Trau FC na Masigi ahanba way match 2019 gi January 16 da Jamshedpur FC ga JRD Tata Sports Complex da sanagani Trau FC gi player sing I League fauba sarukyaba ngamnana ba semgatle defense midfielder yauna position khuding makta sanabada award pa leiraroi mai park na sanaba ngamlagani haiki Tang homework ki manung da January gi player registration loisilagani February 20 box se da koina replace tok sin gi chance ama pire koi gi assistant manager and others official akoi athuba matam da Delhi gi Dwarka da koi gi conference ama managers meeting hai tare akoi tang kontare ta chatkani koi gi president lusing biraga All India Football Federation na taropani ala Manipur da gi koi gi team mayam ama second division se interest utli All Manipur Football Association na su SSU Southern Sporting Union Golban United makoi ahmak try tabani nubu laibak thibadi criteria mayam ama yeng ama tung da traw katang handak khangal lakpani dana mathang mukta de koi gi Manipur gi su team khara yamak kadawa mali ana player mayam gi or top mayam sing gi interest da koina under 15 as well as under 18 gi team ju semaga koi angang gi su kanna focus tawduna hojik kan honari Aroibada bulletin sigi headlines amuka hana miyam da thamjari BJP ki mathaudi Congress na paikhatlamba thabak sing maming onba amadi miyam da fangba ngamhalloidaba scheme paikhatpani haina MLA AK Mirabai na maral sirakai Lengak na disabled person sing gi oiba policy ama sembiduna disabled sing na thengnariba khudong chadaba sing ko khanbina na ba mayang lambam sumatina government ki pukning chingsilakli Minister MLA singna education bu khunai gi khwaidagi maru oiba saruk amani haina media da lawbagi mahutta thabakta oina pangthok minasi haina MLA Suba Chandrana appeal tawakli Amasung ngasi Khumal Lampak sana ki ba I League ki match ta Minerva Punjab FC amadi Neroka FC goal amata chanba ngamdana draw chachkre